ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗ ꯔꯨꯁꯤꯌꯥꯅ COVID-19 ꯚꯥꯏꯔꯁꯀꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯖꯨꯂꯥꯏ 10ꯗꯒꯤ ꯊꯥꯗꯣꯛꯄ ꯍꯧꯒꯗꯧꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯌꯥꯝ꯫ COVID-19 ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯨꯁꯤꯌꯥꯅ ꯃꯤꯑꯣꯏꯕꯗ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯨꯁꯤꯌꯥꯒꯤ ꯁꯣꯁꯦꯅꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯜ ꯃꯌꯥꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ COVID-19 ꯚꯥꯏꯔꯁꯀꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯇ꯭ꯔꯥꯟꯁꯂꯦꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯑꯦꯟड ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯕꯥꯗꯤꯝ ꯇꯥꯔꯥꯁꯣꯚꯥꯁꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯣꯁꯦꯅꯣꯐꯥꯁ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯥꯡꯌꯦꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯔꯨꯛ ꯌꯥꯈꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 15ꯗ ꯔꯤꯂꯤꯖ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯨꯁꯤꯌꯥꯒꯤ ꯒꯥꯃꯥꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯤꯄꯤꯗꯦꯃꯣꯂꯣꯖꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯅ ꯄꯨꯊꯣꯛꯄ ꯚꯦꯛꯁꯤꯟ ꯑꯁꯤ ꯖꯨꯟ 19ꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯖꯨꯂꯥꯏ 10ꯗ ꯍꯤꯗꯥꯛ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯦꯝ ꯄꯥꯎ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫